ngasi August thagi tang kunmapan sagonchen numit ingsok risengani ga kunmari Assam da khunda duna leiriba maitai singi numit tadi maitai singi damat tadi kauba ngamaroi deba jamna historical oiba numit amani hana loba jai maramdi ngasi se Assam Assembly da Assam Official Language Act 1960 asibu amend tok thokuna Maitai ronbu Assam da Associate Official Language amawaina asigi Assembly da pass tokre hariba akoigi eksina Assam Official Language Act 1960 asibu amend tok thokuna Section 5B haptalaga akoi Maitai ronbu Assam gi Associate Official Language amawaina Assam sarkana lokat pibasi akoigi jamna laibak phabani asida batta Manipur gi mapan da khunda duna leiriba akoi Maitai khudimakna Assam gi ikai khumna nangai oraba Chief Minister Dr. Himanta Biswa Sharma amasung Lakhipur gi MLA Srijut Kaushik Raibu hanna thagachari Assam Official Language Act 1960 se amend tawraga Maitai lonbu Associate Official Language oina hapchalapasina akoigi loan asibu chakhatpada mateng pangmata natana akoigi angangsingna parikha thabada thabak thibagi parikha thabada su damna kanaba lakani maramdi State Bank na chingba semi central government State Bank Post Office na chingba department singsida makoina jamna mayek singna hai interview da pass tawrasu vernacular language ama haibadi Assamese Bengali amasung Boro ahum sigi manungda ama khangragadi appointment letter piro habese bank singi chakri gi advertise toba amasung State Bank post office ki thabak sing su jawi ado akoi gi angang singchina Bengali Assamese amasung Boro haitabna maram boraga hariba se jamna achoba apanba oina supwe selapani the 100 ngasi Assam sarkana Assam Official Language Act 1960 bu amend tawbiraga Maitai renbu Associate Official Language amagumna haibadi Assamese Bengali Boro ga konana Assam sarkana sakhang birakwa sina akoigi angang singda parikha thaba bi khudung chabam soina phangani adu sunatana hariba eksibu chalai gadoriba district mari Kasar Kalimgঞ্জ Hailakandi amasung Hojai dasu wakhan mathani khudung chaba kyamuru pibagi wafam jauri tawbatabu hariba khudung chaba singje phangbada matam kharadi changani adu moinamat amaka mo hanna haijaningi ngasi se akoi Manipur gi mapanda leba Maitai akoi jamna kawang amaroi daba numit amani sigida mata aroi basida Assam sarkar dasu akoi na hanna thagachan ngasi se akoi mapan Manipur da leiriba Assam leiba ki oina yamna harauba numit amani aise ai haijaningi maramdi haugiba February ki tang kunondoida cabinet ta pukhatkiba Associate Official Language bu ngasi tang kungamapan August ki sagonjel numit yungba matungda bill se pass tawgiba simak sarkar gi loisangda ek haibadi ai noina thoklaga daba asigi damakta akoi khudingmakki Manipuri furupsigi oina Assam leibaki yamna tungkoina charon suronda mase naron amasung ahlon khudingmakki yamna kanarba posak amani maramaduna hariba Associate Official Language asima hangnabagi damakta honabi khiba loop kayamu thamoi sengna panjarabada Maipa MLPCC Sahitya Parishad AMSU Maira Paibi Pukailu Manipuri Kanbalu Assam Kala Academy amasung aikoi gi jaribon da leiriba loop kayamuk amasung hojai da leiriba loop kayamuk na masida lanai gi oinasu loop ki oinasu seruk jabi ki ba andagina naha khuding makpo aikoi
ngasi maipa amasung MLPC sigi maigai dagi hanna thagat chaba phongdok chari loina na Assam Sarkar busu ekoi thagat chaba phongdok chai maramdi masigi loan ase associate official loan ama oina phangna bagi damakta Lakipur gi MLA manonyo ekoi gi Kaushik Rai mana thengkang kayada ekoi bu Guwahati da pubiduna secretariat level da minister level da wari watai sa hanbiki bagi khudong chabado mangna pibiki baramaduna mak pusu ekoi thagat pa phongdok chari aduga loina na ekoi gi hojik associate official loan ama oina Assam da labanina haiba district mari sida labanina ekoi da khudong chabase kayamuk lagani madugidi aigi mangda ngang bi ba aigi waja ibungona jam padana mari chumna pandi kara baduni masina ekoi khudingmak thabak ama tawbada ekoi na kaidongmaida ningan nadana ekoi na changan ba taragadi thamoi sengna chatpa taragadi madu ekoi soidamaki madugi padung ado jauba ngamni abado madugi ngasi ekoi khudam do panglabani masibangna ekoi da kanaba laiba kadori base ekoi muk laibok proba leitrabani associate official loan mo ina phange mayek phange masida ekoi ga angang singna hena phanabagi damakta mangjin thanabagi damakta tauba base ekoi khuding makki angang singba ashirbat pibaga loina na changan mina babja pangai phadrabani abasima haijani aduna maram oiraduna huji ayakna panbada jawgidaba watkiba khudam oina maru oina ekoi kaupin naina loop ama ekoi ama lejarami aduga haiba kaupin na sisu jamna masigi matangda ngallingi matamda yam kanna sayuda jawbirami aduga loina na ngasi sima ekoi na phammiba Manipuri Benevolent Fund gi haibadi Manipuri Boys Hostel se ekoi na tanja kayada awaba kayada khudong thiba kayada masida ekoi gi phambam ma phangdana ekoi na masi punba jabagi khudong jaba leiri base masigi damakta su Benevolent Fund gi chairman oina upham puriba igi naw Saikom Komlakanto amasung ma ki loina riba aidi loop asigi pham pubiri ba khuding mak pusu ekoi na tawimal khangba masi maipa amasung MLPC gi magi dagi hanna phongdok chari amasung Assam laingakpu ekoi amukka su hanna thamoi sengna Manipur ri jati khuding magna tawimal khangba uchabaga loina na ekoi gi ngasi yam nungaiba numit ase ngasi di ekoi matang asida tenjin naba tawjare maramde ekoi nonga soidana maipa amasung MLPC sina ekoi gi wabi gi ba khuding makpu ekoi amuk phaminaduna nungsi chananana chega maiga tawminarabagi khudong chabado amuk lawjarakani matamduda Manipuri khuding magna saruk jabi waina ekoi media gi thongda nolokna ningsingjari masi haijaraga ayake wai kharasi matang asida tenjinjare mayambu khuramjari jai hind